Lakhipuronline puthokchaba Megi tang manga Irai numit ki Khomjinba Pao tabirasi. Ahanbada maruipa Pao. Asamda mitei megna komandagi class 1 phawbat pathang chahidagi tamba hobagi matangda MLPC sina khananena khre. Ethnic community singi marakta amaga nungsi chanana leminasi haiba wafam AMSU Central Committee ki General Secretary ki cherol phongdorakle. Maharashtra Gambir Singh Memorial Committee Chandrapur Kasargi mifam pangthoktuna maroiba warep kaya lokre. Manipuri Sahitya Parishad Assam Hailakandi District Committee na sinduna aiba singbu taramna okre amasung Jati suna khundariba jiriba masida mahusagi punsida akaiba thoktanaba nungsi chanana leminasi haiba wafam phongdoknarakle. Haujik mapungiba Pao tabirasi. Haukiba April ki tang 18 da Assam Sarkar ki Mahai Masing Loisangna Kauraktuna Manipuri Language Protection Coordination Committee ki Mihut Singha Assam ki Mahai Masing ki Mantri Dr. Ranos Beku amasung Sri Narayan Kanwar Secretary to Government of Assam Education Department ga Janata Bhavan da mifam phaminakhiba matamda Assam dasu Manipuri medium ki school singda Manipur Sarkar ne approve tawduna Manipur da lairik tamnariba mitei mek Manipuri script na komanda ki class 1 phawba mathang chahidagi lairik tamba hobagi damak khananena khre. Assam Sarkar na April ki tang 19 thokiba cherol amada mathang chahidagi mitei mek na mahi tamba yanana ba thoram paikhalakpa sigi matangda MLPC sina working subcommittee amasung member organization singi oiba mifamama putikhalda megi tang ahom da pangthokhi mifamaduda Assam lengakpu ngamkhai leitana thagatpa phongdokhi loinana Assam lengakna ayaba piraklaba matungda mitei mayekna karam haina mathang chahidagi lairik tamba haugadaba haiba hiramasida khananainakhi mifamaduda lairik handokpa DTP tawgadaba oja singi training Mahiroi singi mama mapa sing amasung miyam da mayek asi khangananaba honabagi matangda phangadaba awaba masung MLPCC gi member organization singi thaudang singi matangda Dr. KN Chan Chairman MLPCC Arambam Nandababu Vice Chairman MLPCC Gaur Gopal Singha Y Nadia Chan Singh amasung Vidyapati Singha na chingba miyoi singna President member oiraga phamkiba mifamaduda kupna khananena khi haina MLPCC na thadorokpa cherolamada khangalagli. All Assam Manipuri Students Union AMSUna Manipur ki Churachandpur da thokliba thodok amari lenana April ki tang 13 da Mizoram ki mahiroi lupama oiriba MZP na thadorokpa press release ama ki matangda AMSUna press release ama May ki tang 3 da thadorokre. MZP na thadorokpa press release atugi mathakta Thadau Students Association na pithorakhiba clarification amagi matangda su association asigi Deputy Secretary General Paugunlun Jongloi gi mafamda AMSU gi cherol asina thagatpa phongdorakle. Cherol asina hai Manipur lengakna michang mikhai naina ethnic community singi masagi lamda lairiba singda eviction tawbagi wafam leite tribe na traga non tribe chap manana chingtam animakta ain kaina lam khopchilamba singa du takthok patani. Miyam ki CM ama oiriba Manipur ki CM Sri N Biren Singh na mahaki dynamic leadership ki makhada ching amadi tam animakta inclusive development aikhoina mayek singna uba phangli adubu Manipur lenga ki objective amadi oiriba ground reality asi masak khangdana Mizoram da leiriba Manipuri mitei singda karigumba ama tholakpa madugi daita puba ngamloi haiba wafam MZP gi phajataba wangang adu yamnamak laibak thibani hairi leibak asigi manungda Mizoram khwaidagi santi leiba state ni Mizo Singh Mizoram da khaktana tana leibak asigi mafam kya da su leiribani haina AMSU ki cherol asida phongdokladuna aikhoi ethnic community singi barakta amana amabu hunduna ngangbagi mahutta nungsi chanana laiminasi hairaduna kariguma masina tabatarabadi AMSU na Manipur gi mapandagi tuminna yengduna leiroi haina AMSU Central Committee ki General Secretary Asangbam Soponna thadorokpa cherol amada phongdoragle. Nungairaba Pao khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu ngasimak lengsin birago energy healing center first floor smile market central road silchar 1
Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layengzari. Chief Consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435070286. Maharaj Gambir Singh Memorial Committee, Chandrapur Kasar gi mipamama megi tang mari da pangthokre. Kaisam Bidapati, Yumnam Indrababu, Seram Herajitna, President, Chief Guest, amadi Guest of Honor oina phamkhiba mipamaduda yamna kupna khana nainaraba matung warep kaya marum sulokhi. Warep asiga mari lainana Maharaj Gambir Singh Memorial Committee gi President Kaisam Bidapati na haikibada lakliba megi tang kunhumdoida Chandrapur da leiriba Manipur lebi semkiba mafam asida mitam ama khinanabagi damak urep uyung tamlagani haikhi. Numida sida Assam gi CSO singi luchingba sing amadi miyamna saruk yabiduna mapung phan biu hairi. Yumnam Indrababuna haikibada lising amaga chanipan kunmarida April gi tang kunda Jatrapurda Raja Gambir Singh Levi haina ahanba semkraba matung Sileta mok Queen Victoria Levi haina mok lising amaga chanipan kunmanga gi April gi tang 33 ta semki matungda Baskandi Chandrapurda Megi tang konhumdoi lising amaga chanipan kunmanga da Manipur Levi haina mingtholaga December gi tang konhumdoi lising amaga chamapan kunmanga da Manipur da awagi matakta landaduna Manipur amuk khudum chanmangam ki aduna kasarasi Manipur gi puarida tana thanaba yadraba amani aduna Chandrapur gi Manipur Levi Tambakta mitamama khinanaba honaba sida mayamna sarukya bi haiki Maifa gi President Thangjam Brojena haikibada aikhoina aikhoigi ipai pusingbu ningsingduna tungi mirolda thauna leiba phur amani haibadu saktak nama mitam masi khinanaba hona jabani aduna leibak miyamna saruk yapiduna mapung phan biu haina haiki mifamaduda Maifa gi Chief Advisor Seram Herajit BP Rehanuddin Mani Kumar na chingba miyoi sing saruk yakhi Ningtho Raja Gambir Singha amasung landing uren Narasingha Machil Manao na Jatrapurda Gambir Singha Levi semkhrabagi tungda Siletna chingmhamda chattuna Victoria Levi haina mingtholabagi tungda ingkumja lisinga maga chanipan kun mangagi megi tangkul humdoida Kasargi Chandrapur Khunggangda Raja Gambir Singha Narasingha amadi atei laloi lup lengbirakuna Chandrapur dagi haiba numit asidagi tha tariet chupna langi oiba matik chana training laurabagi tungda ingkumja lisingama chanipan kunmangagi December tang kun humdoida mayamung ibungo Chorjit na sinabiba Thanglen Gambhira Madina Rasing Anina Mayata Chiktuna Manipur Kansi Haina Wasakna Duna Manipur Lebiga Konana Hairiba Limit Asida Chandrapur Dagi Lan Khongsan Kiduna Manipur Dagi Awas Am Namari Naraba Lal Hukaya Mari Naraba Chandrapur Lamda Masida Manipur Lebhigi Mitamama Kindana Tungal Lakadoriba Angang Sing Naharol Sing Punamaki Mapanda Tanjaninga Yoiba I Murtiama I Mitamama Kindanaba Hot Najaribani Hariba Mitam Kinbagi I the Urep Yung Tangbasi Chalibachahi Sigi Megatarik Kunundoi Leba Punamitni Hariba Nomita Sida Miyamna Lengbiratuna Shamkat Hakat Katoriba Mitam Amasung Laidaba Manipur Levi ground Asida Chow Namating Pang Biu Haina Kwayam Mapanda no Lukna and Singjari. Lebak Miamu Kurumjari Lakiba Megitang Kulumdoi, Cheniba, Sahi English and Kulumdoi, Lebakun Mita Manipur Gamas Sangatana Tana Jatra Mari Ama Oina. Lady Chandrapur having from Masida, Manipur Levi Shinki from Masi, Manipur Levi Tampakta, Manipur Levi Marie and Shangat Sagatuna, Shangat Sagatam with the Makta, Mitam Kinam with the Makta, Urep Jungadari, had been a Sida, Levak Miamna, I been a cigarette, Yangiratuna,
थौरम परिंग असिबु मपुंग फानबि हाइदुना हाइदिबसिने लांगरिबा महाराज गमी सिंगा निंसि कमिटी अमसुंग फागी माइगि लेबा मियामदा खंगंजरि नुंगाइरबा पाउजेल उनसागा मरी लेनबा अनाबा मखल कैमरों लायेंबा हौजरे उनसागी लमदा ममिंग लेरबा डर्माटोलॉजिस्ट डॉक्टर जुमनाम लोकेंद्र सिंह MD एम्स न्यू दिल्ली ना उनसागी अनाबा मखल कया लायेंबा हौरे कासार लखीपुर खुमन मनिंग लेकाइदा चयोलदा अनिरक लेबाक पोकपा मसिंग युमसकैसन निमित खुदिंगी लेबाक पोकपा निमित्ता नुंथिलगी पुंग अनिदगी नुंथिलगी पुंग 8 फावबा अदुगा युमसकैसन निमित्तना अयुकी पुंग 3 दगी अयुकी पुंग 10 फावबा लायेंग चथरी registration अमसुंग अकुपा मरोलगी दमक मोबाइल नंबर 9435548402 नत्रगा 7637913072 नंबर असिदा पाव फोबिनबा हाइरे मणिपुरी साहित्य परिषद असम हैलाकंदी डिस्ट्रिक्ट कमिटी न सिंधुना नंबर अमा राजेश्वरपुर LP स्कूल थौना खुलदा मेगी तांगमरी सगोलसे निमित्ता तराम नौपगी थोरम पांगथोखरे मणिपुरी साहित्य परिषद असम हैलाकंदी डिस्ट्रिक्ट कमिटी की प्रेसिडेंट सोराम अतोम्बना मिफम मपु ओइदुना पांगथोखिबम थोरम अदुदा मणिपुरी साहित्य परिषद असम सेंट्रल कमिटी की PP कोइजम सोपोन लोइनना मणिपुरी साहित्य परिषद असम हैलाकंदी डिस्ट्रिक्ट कमिटी की पोथारब प्रेसिडेंट असेम मनीना चीफ गेस्ट ओइना लेंसिनखी तराम नौखिबा कवि सिंहदी साहित्य रत्न मोइरांगथेम देव सिंह सुब्राम साहित्य भूषण कोनसम विनोद बिहारी साहित्य सेवक पुखरमबम नोनी बाबू साहित्य सेवक लमाबम वीरेंद्र अमदी साहित्य भूषण खाइदेम जापान असिन चिंगबनी थौरम असिदा वांगांगलोई सिंह मथंगसिदना नोंथोंबम विश्वजित काबम चंद्रशेखर मैस्नाम नंदकुमार नावरेम ओंबी इंदिरा मयांगलंबम भागीरथ पांगंबम हेमंता अमदी वक्रम शैलेंद्रनी कोनसम रविंद्रना प्रोग्राम कंडक्ट तौखी अदुगा थकट वाहिना असेम बिरजितना पीखी थरोमसिदा वांगांगलोई सिंगना आइबा ओजा सिंह असिना मखोइगी कोलम थादोकपीदना मखाताना इबिनबा हाइखी हाइना मणिपुरी साहित्य परिषद असम हैलाकंदी डिस्ट्रिक्ट कमिटी की सेक्रेटरी कोनसम रविंद्रना खंगलकले आइबु हैलाकंदी जिला कमिटी की मेंबर सिंह की मरकतगी साहित्य रत्न फंगबा यारनी हाइबगी मोंगा इसे थागत पिखिबा पिखत पिखिबा अहमद ओजा सिंहबु आइने कोंगने खुरमजरी तबिमत खंबा उचरी मणिपुर स्टेट असिगी जाति सुना खुंदारिबा जिरीबाम डिस्ट्रिक्ट असिदा माहुसागी पुंसिदा अकाइबा थोरक्तनबा डिस्ट्रिक्ट एडमिनिस्ट्रेशन जिरीबामना मेगी तांग अहुम जुमसकेशन निमित की नुमिदांगी पुंग 8 CRPC की सेक्शन 194 थमजिनख्रबा मतुंग ngarang फावबदी हानगी मतौगुम इंगना चिकना शांति लेना लेरी नाकल अमरोमदा पामदबा थौदोक थोक्तनबा डिस्ट्रिक्ट पुलिस जिरीबामनासु मफम मफमदा ngak senbagi thabaksu paikhatle haina jiri news network tagi phangba pawa sina hairi manipur gi oiriba pibam asida jiribam da leiriba all jiribam united clubs organization ajuka gi president maipak sana mangang na hai manipur gi tongan mafam khara kanglup masel gi marakta khana chainaba amadi irang thoknaba honarakpa thong asi ajukana nungaijade asiguma thong asi condemn tawjari loinana khudak tagi lepinaba amadi hanagum nungsi chanana leminanaba appeal tawrakle aduga jiribam district ki oinadi hanagi matugum nungsi chanana leminari matungdasu kanglup masel gi marakta punna nungsi chanana leminasi haina makhatana phongdoragle Kuki Inpi Jiribam and Tamenglongi General Secretary Sajathang Khongsaina Hai Jiribam gi akoibada jati suna khundaminari mahusa gum nungsi chanana leminari matungdasu asigumba khana chainabagi thodok thoktanaba praja miyamnasu honaminari haina phongdokhi May tang ahum 2023 da akhoi ji Manipur gi tongan ba mafam kharada Chuachampu adagi Chandel More Ronda aduga Tampaki area kharada Kanglup Masir gi Mawong Manba Khana Chainaba amadi misi mina phawba yawi haibagi pawtaba aduga dharma ga mari lainaba laisang sing amadi church sing mai phaduna
ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗꯁꯨ ꯑꯣꯜ ꯖꯤꯂꯥ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯇꯥꯖꯩ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯁꯥꯒꯠꯄ ꯃꯥꯟꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯖꯨꯀꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯑꯩꯍꯥꯛꯁꯦ ꯖꯤꯔꯤꯕꯥꯝ ꯇꯃꯦꯡꯂꯣꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯀꯤ ꯑꯦꯟꯄꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒ ꯁꯔꯥꯎꯟꯗꯤꯡ ꯑꯦꯔꯤꯌꯥꯗ ꯂꯩꯕꯁꯤꯡ ꯑꯁꯤ ꯖꯥꯇꯤ ꯁꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯁꯤꯆꯨꯋꯦꯁꯟ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯨꯝꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯂꯩ ꯑꯗꯨꯒ ꯑꯃꯒ ꯈꯠꯅꯕ ꯐꯨꯅꯕ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯇꯦ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨꯒ ꯏꯔꯝꯗꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯕ ꯐꯠꯇꯕ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯁꯨ ꯀꯟꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯍꯣꯠꯅꯃꯤꯟꯅꯔꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯆꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯁꯥꯝꯗ ꯃꯤꯇꯩ ꯃꯌꯦꯛꯅ ꯀꯣꯃꯥꯟꯗꯒꯤ ꯀ꯭ꯂꯥꯁ 1 ꯐꯥꯎꯕ ꯃꯊꯪ ꯆꯍꯤꯗꯒꯤ ꯇꯝꯕ ꯍꯧꯕꯒꯤ ꯃꯇꯥꯡꯗ MLPCCꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯏꯊꯅꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯝꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯦꯔꯣꯜꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ ꯃꯦꯃꯣꯔꯤꯌꯦꯜ ꯀꯃꯤꯇꯤ ꯆꯟꯗ꯭ꯔꯄꯨꯔ ꯀꯁꯥꯔꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝ ꯍꯩꯂꯥꯀꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯑꯏꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯖꯥꯇꯤ ꯁꯨꯅ ꯈꯨꯟꯗꯥꯔꯤꯕ ꯖꯤꯔꯤꯕꯥꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯊꯣꯛꯇꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯂꯤ Lakhipur Online YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare